ngarang da Ahmedabad ki Sardar Vallabhbhai Patel International Airport ki paikhat ki ba Air India ki flight ama take off tawraba matung da minute fadringai da laimai da yungsinduna pokhai khraba matung ngasi su amuk Thailand ki Phuket tagi New Delhi tamna lakpa Air India ki flight amasu bomb gi threat ama lakle haiduna nipai na badagi Phuket airport ta amukana emergency landing tawkhre hairi Phuket ki airport officials singi paw paluduna Hindustan Time na report torki bugi matungina Air India ki flight AI 379 adu tek ta kaidana Phuket International Airport ta landing tawra matungda mathau taba security ki thabak sing lokhat ki hairi Air India ki flight adu da tonglaki ba passenger sing security ki section tharangaloi na plane adu dugi puthoraki Hindustan Times ki reporters ki matungina Air India ki flight aduna mahaki cruising phase lakpa matamda security alert ama fangki madugi matungina pilot na plane adu mamai leiduna Phuket International Airport ta emergency landing tawki adu mainamak authority na thijanbagi matungina flight adugi manungda bomb thengna ki de haire amoromda bomb gi threat laire haina phongdor ki ba passenger adu wahung pahung satha ki haire World Economic Forum gi Global Gender Gap Report lising ani kunmanga gi matungina laibak samaga nipan gi manungda Indiana samaga kunthramatoi subada leiduna Gender Parity Score humphumari dasmik ama khaktamak oiri ngarang phongki ba report asigi matungina Southeast Asia gi laibak singi marakta Indiana Gender Parity da khwaidagi nema maphamda leiri mamangi sahida phongba report ki matungina laibak samaga nipu taruk ki manungda Indiana samaga kunmapan suba maphamda leikibani Global Gender Gap Report lising ani kunmanga asigi matungina Malim yoina COVID-19 ki matamdagi haurakanda global gender gap asi sada 49.9 gi sangdu yoksilakhi hairi report asigi matungina South Asia gi laibak singi manungda Bangladesh na khwaidagi phaba mafam da leiri mamangi reporta Bangladesh na Humudra mga suba mafam da leirambadu sahi sigi report ki matungina kunmari suba mafam da haigalakhi tarama palak suba edition gi report asigi matungina gender parity asi maruiba hiram marida nainavani maram singadudi economic participation and opportunity educational attainment health and survival amasung political empowerment ni India gi wina apunbagi economy gi fagatpagi chang asi sino dasmik ahumda engatki labor force participation da mamang sahi ga sab manana sadani phumanga dasming mapanda damak laiki educational attainment gi matungina report asina phongdokpada Indiana sada marifudra tare dasmik ama oiduna nupi singbu mahi machine tamanduna khunai asida hena larik haibagi chang hengat hanbagi phibam madu piri adumainamak laibak asigi oina political empowerment da Parliament nupi singbu hena saruk yahanbagi chang asi chada taramari dasmik taret orambadagi sada tarahumdoi dasmik nipanda haitharakli haina piri report asigi matungina laibak samaga nipan gi manungda Nepal na samaga kunmanga suba mafamda leiri Sri Lanka na samaga kuntra Bhutan na samaga taramapan Maldives na samaga kuntra nipan amasung Pakistan na khwaidagi mamaida leiri